Pauche de Yumpam Oibamaru Pau Karab de Dojere, Indian Navy Defense da Sagolsem Earnest Gallantary Phangle. Impal East District Manungchan Batulihat Jila Parisat ke Poiro Khongjin Litan Makong Hariba Khongkang Asidagi Sagolsem Juge Amati Sagolsem Ongbi Tombi Aniki Masanupa Sagolsem Earnest L Med Leading Medical Award se Pirakibane Magasi INSS Kalyani Naval Hospital Visakhapatnam da Sahi Asigi January Mapandagi Hospital Asida INSS Asbini Naval Hospital Mumbai dagi posting Laktuna Hospital Asida Hausik Leiribane Magna COVID-19 ki tamthiraba laichat maraksida mathoi khobakta haptuna Army Navy Air Force personnel Amasung makoi ki imung manung sing amade misam miyam singbo tekta kaidana thamba amade laina asina naraba mioi singbo layeng bada achauba thodang lobagi damakta mahakpo ikai khumna bo oina Gallantary Award ki manung challiba FOC Inchi Commendation Medal Amasung Corona Warriors haiba mingthon asika loinana Indian Navy Eastern Command in Chief na award ase piduna ikai khumna birakibane atopa pau amadana TikTok Amasung US ke Marakta Ungkhatnarakli China ki video app TikTok asi US ke national security da threat oi Haina Washington na maral sirakle Washington na sirakle ba maral asibo court puduna silence tawgani Haina China ki video app TikTok na phongdorakle President Donald Trump na American singda TikTok da taunaramba lalol itik punambak numit ni fumangani da tok nanaba Amasung TikTok po US ke company amada jolanaba khangan kiba laikhrabane rules of law lay Amasung TikTok sinariba miyambo chap manaba mikyang de yengli aiba khangal nabakidamakta president thokpa executive order adu judicial system da thengnaragani aina TikTok na thadorakpa serol amana aire TikTok ta numit khudingi yumda taunariba dance dagi ahoraga hair dye tutorials Pauba Takutana Numit Kudingi Tokliba Imung Manungi, Oiva Amasung political Oivasing, Pagi Dauduna Miamda Kangalibane, Machina Nomada 175 million US da Aduga, Malemda 1 billion download Tauri Haina Phongdorakli. American President na TikTok asichina da federal employee singi Laifam Kangdok Nanaba blackmail Tauba Jahananaba Amasung Co-Operate Office singi Maramda Kangdok Nanaba Honai Haina Makhatana Maral Sirakli. Nakalamaromda Apikpa Asteroid Amana November Anida Malemda Thengjillaba yai Haina Panari Nasaki data gi matung inna Malemda Apikpa Asteroid Amana Thengjillaba yai Haina Panari Asteroid nasi November ahumda tawgadoriba US ke President election gi mango inana Thengjillaba yai haire Nasaki scientist na phongdorukpagi matung inna Asteroid 2018 BP1 asi 0.002 km 6.5 feet mok chawe Thengjillabagi chance na 0.41% oi masina malemda November anida khwaidagi naksina paigani haina phongdorakle masi yan hanna California ge Palomar Observatory da 2018 da uki amasung masigi maru iba impact hom laigani haina panare hanana karmuk chauba asteroid ama malemgi manakta nakna paikhiba laibatana tana scientist singda information ama phauba leite haina phongdorakre Maragasida Manipur ki minister Amasu COVID-19 positive oikraba minister adudi namsa kevgenne ningsing bayai hana mamang dusu MLA Amasu positive oiduna amuk negative oiduna disaster ukhrabane arubila content sing asigi maruiba pau khara si pau domjari pa Manipur local news YouTube channel amade Facebook page asidagi yangbiri punamak pathaga chari loinana channel asina adom da kana rabadi subscribe like and share to ba kawi kun punamak po amuk hana thaga chari